अहानबदा मरुओइबा पाउ मिचंग मिखाई नाइबा रिपोर्ट फोंगलुबा PUCL की मथक्ता पुलिस स्टेशन खुदिमक्ता FIR केस रजिस्टर तौरगनी हाइना MP लेसेम्बा सना जाउबना खंगनख्रे RPI मणिपुर स्टेट कमिटी नसु PUCL की मथक्ता ngasi imphal पुलिस स्टेशन दा FIR lodge तौख्रे बिष्णुपुर डिस्ट्रिक्ट की थमनापोक्पी मखा लेकाइदगी KH रोजिलिया की मिसी का मरी लेना नुपी मचा अनि याउना जुविनाल मरी फागतपा ngamkhre लेखिद्रबा रोजिलिया की असीबा हकचांग लौसिंदुना अरोइबा मथौ मंगम पांगथोक्लगनी हाइना रोजिलिया मिसी की सेमखिबा JC ना फोंदोरखले अमदी इम्फाल ईस्ट की थमनापोक्पीदगी लांजेनरखिबी माहिरोई नुपी मचा अमा नेट 2025 की एग्जाम दा 50 सुबा पोजिशन लौरक्तुना लान असिगी अवा चैथेंग नंगलबसु निंगहन्नबदी यादे हाइबगी अचौबा थौना अमा हापले खुरुमजरी ISCOM न्यूज मीटिंग ताबीरिबा ख्वाइ पुमनमुबु जेशावइनामना तरामना ओक्चरी हौजेक मियामदा पाउ संदोकना पिजरी राज्य सभा की MP ओइरिबा लेसेम्बा सना जाउबना पीपल्स यूनियन फॉर सिविल लिबर्टीज PUCL की मथक्ता अरानबा रिपोर्ट फोंबगीदमक मणिपुरदा लैबा पुलिस स्टेशन खुदिमक्ता FIR फाइल तौरगनी हाइना फोंदोख्रे निंगसिंग बयाई हौखिबा ऑगस्ट की तांग 15 दा PUCL ना मणिपुरदा हौजिक थोक्लिबा इरांग असिगी मतंगदा मखोइगी इंडिपेंडेंट पीपल्स ट्राइब्यूनल अमा फोंखी मदुदा सुप्रीम कोर्ट की हाना जज ओइरंबा जस्टिस क्यूरियन जोसेफ ने चेयर लौखी मणिपुर प्रेस क्लब दा थौरम अमा याउबा लाकपदा MP लेसेम्बा सना जाउबना PUCL की मथक्ता लोगी मतुंग इन्ना थबक लौखलगनी हाइना फोंदोखी organize tawga ko kalagi ko lamlam de le mara pa bi oro club oro dalai mo oro ani mayam su tawga kai ko ji moi mathapa ko ji FIR tawla be du ba toba yam drabada ai na de min lising om hai helakani ko police station ko do mo ji no ko plenary hojiki legal dem hang bi do ai machine kitang khaining di adugo rajya sabha ki MP amona BJP MP amona haidare ko center to sarkar pari bane ado tawge ha de lingam bangaktan haidare ko ado ningthona hojik phawda center ki level leader singa paw phonora PUCL in ta kai action lokona kai lei bi rage adu nei na ani ko miyam khangning nge adu do aina thabak oira ta ka haidare adu honari adu ko kai tawbu ya ba adu na nuaite aina haje du ni smaina chumna akoi di purupsi lan ko ni se ta adu na tawbam thokpodudi legal gi oro kari gi oro di ko adal level leadership ko oro tawbam thokpodo adu chapcha lai tawgani na ma नाकल अमरोमदा लोक सभा की MP डॉक्टर अंगोमचा बिमोल अकोइजमना पीपल्स यूनियन फॉर सिविल लिबर्टीज PUCL की प्रेसिडेंट कविता श्रीवास्तवदा अईब चेरोल अमा थाखरे चेरोल अदुना इंडिपेंडेंट पीपल्स ट्राइब्यूनल ऑफ द ऑनगोइंग एथनिक कॉन्फ्लिक्ट इन मणिपुर की रिपोर्ट अदुबु थमोय सोकना यानिंगदबा फोंदोक्ली डॉक्टर बिमोल अकोइजमना रिपोर्ट अदुबु यामना मिचंग मिखाई नाइबर रिपोर्ट अमने मसिना इरांग असिबु हेन हेना सोखनबदा नतना मणिपुरदा अवान अना ताबा हेंगत हनगनी PUCL की प्रेसिडेंट दा इबा चेरोल अदुदा मखाताना MP बिमोल अकोइजमना मखोइना फोंगलिबा रिपोर्ट अदुगी मतांगदा कदाई फाउबा चुमी नत्रगा लाली हाइबदु खंगननबा मियाम मांगदा थोक्तुना खनन नैनसी मणिपुर की मियाम की याइफनबगीदमक अफब खोंगथांगसिंग पुन्ना फंगमिनदुना मियाम मांगदा खनमिनसी हाइना चेरोल अदुदा पल्ली मणिपुर थोकलिबा इरांग असिदा अरानबा पाउ कया संदोक्तुना फोंगलिबा PUCL की मथक्ता लोगी ओइबा एक्शन लौखतपियु हाइदुना
Republican Party of India RPI Athwale Manipur State ki maikaidagi imphal police ta complaint ama thangatkhre. Irang asida maitai furupu aranba tahanbata natana India amasung malem pumbada maitai furupu yoliba asida miyam ki mihut oina lairiba singna wafam amata fongdoktana laiba laibak thibani haina party asigi youth wing gi president Shital Oinamna fongdokre. People's Union for Civil Liberties PUCL ki Independent People's Tribunal na Manipur da thokliba irang asigi matangda fonglakhiba report adugi matangda ngasi RPI Athwale Manipur State Committee ki member Ima Chamaganipan amasung RPI Athwale Youth ki mihut singna ngasi Babuparada laiba Imphal Police Station da aiba complaint ama thangatkhiba aduga mari leinana party asigi youth ki president Shital Oinam na hai PUCL na handak fonglakhiba report asida maitai furupna irang asi haurakpa manhanbata natana irang asida maitai na aranba oina uhallaga India khakta natana malemgi miyamda lana sandoknaba honari makhoina fonglakhiba report asida maitai furup asi lan pamba kuki singda ot naiba chathaba oina uhali asigumba thawong asibu yaningdaba fongdoktuna PUCL ki mathakta complaint asi tawbani PUCL na Manipur gi irang asida thizille haina fonglakhiba report asi matau karamna karamba mityengda amadi karamba ground da report asi fonglibano haibadi wahang hangningai oi makhoina fongliba report khufong asidi Manipur gi irang asibu thokhalliba chin kuki narco terrorist singna sel thadaraga maitai singbu lana uhannaba fonglakpa report amani haina lawi Manipur gi irang asida khara makhai nemtharaktuna tangdu laitaba hanjilakpagi mami uraklaba tanja asida nahauna na irang thokhannaba hotnaba manba thawong chatharakpa asigi mayokta legal gi oiba action laukhatpiduna PUCL hariba loop asi thingjinba amasung makhoina phongkhiba report asi khudakta thingjinbinaba ngasigi complaint asi tawbani haina mahakna fongdokhi mahakna wakhata na hai Manipur da thokliba irang asi kanana kadaidagi haurakpa amasung kamdauna thokhibano haiba Manipur gi miyamna loina khangnaraba wafamni asigumba achauba issue asida PUCL gumba lanai gi loop amana maitai singbu aranba tahannaba honaduna chatharakliba lalong asida Manipur gi miyamna mihut oina khankraba MLA sing hana minister oiramba singna ngasi fauba tuminna leishinduna uchi makhunda lotpagum laikhiba asi yamna ikai ningai oi masida makhoina tasengna miyamgi seba tauningba oirabadi thoglaktuna PUCL gi mathakta action laukhatnaba hotnau madunatana tuminna asumak leishin khiba thoklabadi makhoi asi miyam gi mihut oibada matik chade haiba wafam laktuna Manipur gi miyam amasung naha singna makhoi gi mathakta irang haurakloi haibagi wafam leite haina mahakna makha takhi Maitayna lan bataba Maitay heba jati asina lal asi thon bani haibagi aranba mayam ama isalaga India gi miyam da amadi pithribi gi miyam da Maitay heba jati sibu lan pamba amadi kuki da ot naiba aranba toboina uhulli sigi mayokta aikoi ngasi imphal police station sida FIR ama aikoi chanba laksabani PUCN gi mathakta haribo organization asina matau karamna karamba yumpham da karamba miyeng da Manipur da thoiba lal asigi asumaran asi matau karamna libano karamba miyengda karamba yumpham oiraga report asi phungibano haibasi aikoi yamna tinganingai oiba adugumba report amane na haijage haibadi hariba report asi lana kokina ko terrorist singna funding toraga lairiba maitai furupsibu lana unanaba miyamda India gi miyamda lana uhunanaba thawengi sinba adugumba report amane na aikoi athawale yutti maikaidagi masi logjai aduna hariba report asibu lana khongba lana miyamda uhananaba khonariba PUCNC gi mathakta ligen goiba matik chaba action lokhatuna asigumba kangluk irang asi hena pakhok chawthongnaba amadi India hariba lebak sigi mipum kudimakta maitai haba frusibu lana uhananaba aranba propaganda tawriba asigumba organization sigi mathakta ligen action loraga matik chaba serak pigadawni amadi
Viral video amaga mari lainaba cyber harassment gi thodok amada masa matomta thauri yanduna sijakibani haiba Bishnupur district ki Thamnapokpi makha laikai KH Roselia gi misi ga mari lainana Manipur police na suo moto case ama laukat khraba matung misi asida chenabani haiba nupi macha ani yauna juvenile mari fagat pangamkhre case asiga mari lainana faraba juvenile mari asi hariba viral video du social media da sandokpada chenabani hairi Faraba nupa macha amadi nupi macha sing adu Juvenile Justice Act ki makhada Child Observation Home amada thamduna makhatana thizinbagi thabak haure hairi Nakal amaromda laikhidraba Roselia gi asiba hakchang lausinduna aroiba mathau mangam pangthoklagani haina JSC na phongdorakli Roselia misi ga mari lainana semkiba JSC na Tankiba demand singi manungda misi asida maru oina amadi atai chenariba miyoi sing Manipur police na fagat kibaga loinana imung manungi awaba asi yengnaga hayeng August ki tang 19 asida JSC amadi miyamna laikhidrabi KH Roselia gi asiba hakchang lausilagani haina JSC against the suspicious death of KH Roselia Devina thawai yautraba hakchang lausilagani haina JSC ki convener M Mitan Singh na phongdorakli KH Roselia gi aroiba mathau mangam chatnabi gi matung inna pangthoktuna imung manungi awaba asi khara makhai hantha hanaba miyamna warep asi lawrakpani adubu misi asida mapung oina chenariba mioi amadi atai chenariba singi mathakta ahakpa chairak bidriba fauba JSC ga miyamga khutsamnaraga akanba khongjang kaya chatharagani athuba matamda JSC amadi miyamga loinana akanba khongjang jangsinnaba sem saba loire hairi KH Roselia gi misiga mari lainana kona sem khiba JSC na kogi lairiba kogi Manipur government da thamgiba koi demand sing adugi manungda kogi men oriba chenariba miyosing Krishna agat kibaga loinana ngasi lairiba imung manungi awaba si yengjaraga koi hariba koi ngasi aigi chanupi koi mokta taduna lairiba koi siba sang asi koi imung manungi karigumba koi maitei gidi hariba asiba si koi poloi jagadi karigumba tharam mata tawba yadabana maram moraga hariba si koi hayeng agas ki tang kungani ya prabhu nimina sida koi lauzaragani aduga loinana makhatana aikogi hariba misi sida senariba koi miyosing koi makhatana angi oiba ferak pidriba pawba nasigi koi JSC na koi makhal kayagi koi agitation makhatana koi laijagini maral lairaba miyosing asi koi na angi oiba dandi phangnaba honabada koi na makhal makha kayagi putang changsilakpu matamda Manipur da laibiriba CSO organization student organization Maiben Khwai Punamong so adi mateng pangbiu hasigumba thoko simatunga muk anna tholok tanabai damakta mayam punna ariba khongjang si mapung phana sangsin mina si haibasi koi JSC gi magai digi umjari Security Force ki kangbu amana ngarang Imphal East District ki Napet Palida chathakiba thiba humbagi thodok amada aina thengkhra balal honglup Pripak Pro gi active cadre ama faba ngamkhre Faraba miyoi adudi Imphal East District ki Yaingang Pokpi makha laikai dagi nongmaithem naucha mitei chahi kuntarukni Security Force ki kangbu amana ngarang Jiribam District ki Rashidpur da chathakiba thiba humbagi thodok amada khutsu khulai kaya fagatba ngamkhre fagalaba khulai sing adudi 7.62 mm SLR ama 5.56 mm insas rifle ama pistol ani, radio set ama, radio set charger ama, ahangba magazine ani, tongan ba, caliber gi nongmai maru, nifu mathoi, ammunition pouch ama, amadi jungle shoes jura ani ni. Security Force na drug lalonba singi mayokta changsilakpa operation singi manung channa ngarang Churachandpur District ki S Munwam dagi miyoi ama masing yamlaba WY tablet singa konana fare faraba miyoi adudi S Munwam dagi
Manai Hoi Baite Chahi Nifu Mapani. Miyoi asidagi lupa lak taragi senfam oigadaba WY tablet lising amaga chani fangba ngamki haina pulis tagi fangba pau amana hairi. Motor vehicle offender singi mathakta ngarang Manipur gi tongan ba mafam singda chathakiba akhanaba drive singda punna chalan yangkhai nithoi issue tawkhibaga loinana fine oina lupa lising humphutara Mari Khongat Bangam Kray. Loidana, Tha Asigi Tangkud Mangada, Chathakiba Drive Singda, Traffic Rule Thugaiduna, Gari Tauramba Mioi Ama, Detain Tauki. Amadi, Punna Gari Mapandagi, Jintel Film Sing Lautoktuna, Gari Mapu Singa, Wakal Taminaki Hairi. Imphal East District ki Lamlai Assembly Constituency ki manung channa leiba Red Zone area amasu oiriba Thamna Pokpi Kuldagi Soyam Shining na handag haidokiba undergraduate MBBS tamnabagi NEET exam da Manipur State asiki oina yangkhai suba position da chalakpa ngamkhibana lamdam asida thogliba chahi ani helaba irang asida hakthengna na awaba nangliba mahairoi sing amadi mama mapa sing Ninghan na bayade haibagi achauba thauna ama hapli. Yaingang pokpi makha laikai da leiba yum amada changjafam lauduna leiriba Soyam Sunshining gi imung manunga ISCOM gi paumi unaba amada Soyam Sunshining na phongdorakhibada lan asina maram oiduna haugatlakliba tungi mirol oigadawriba mahairoi singna ninghanaba yaudana khudong chadaba kaya asi mayoknaduna mithoi mihenba Mi amamam oinaba hotnaminasi hairi. Soyam Sunshining, Soyam Sanatomba amadi Soyam Ongbi, Ibe Malaima anigi macha ahumgi manungda, Mahakna Yaimani. Mahaki mathakta Mayamba ama amadi, Makada Machal Nupi ama Lairi. Apokpa mapana nongmagi aphang bathabak suba aduga apokpi mamana fi saduna yum puraki. Adubu chahi ani helaklaba irang asida aduki matik awaba khudong chadaba mayoknaduna mingondagi sel puba yauna machasingbu mi amamam oinaba hotnarakhi mahaki apokpina awaba kaya mayoknaduna hotnarakhiba kayabu ningsingladuna mahaki mama apokpi leirambadagi mahakna ngasigi thak asi yoba ngambani haiki mahakna makhatana hai chahi ani helaklaba irang asina maram oiraga Mahairoi Singh Maru Oina Red Zone da Lairiba Singda Aduki Matik Mahai Tambada Kudong Chadaba Kaya Mayok Nahali. Masi Menkhatnaba Hotnabada Awaba Amadi Adumak Oiragani. Miyam gi mihut oiriba Luchingba Singsu Miyam gi Thabak Tauge Khallaga Thokibanina Miyam gi Awaba Matam Asida Thauna Uthokpiyu Miyam gi Awaba Sing Asi Yenglaga Thabak Paikhatpiyu. Loinana Lan asigi chaitheng nangliba mahairoi singnasu ninghannaba laitana mahai mapung fana tamnaba hotnasi amadi mama mapa oibi singnasu macha singbu angamba mateng pangbiyu hainasu phongdokhi mahakna makhata na hai khungangda leiriba miyoi sing asi hingnaba gilanfamda manam tatpa makhai thabak subana mathaudang oi hakchanggi fibamgi matangda thoina khanbagi matam leitabana Narak yeklakpa matamda aduki matik awaba oihali. Maram asina mahakna doctor ama oiraklaba matamda khungangda leiba miyoi singbu hakchang fana leinaba awareness pibaga loinana ana layengbada achauba thaudang launaba honagani haiki. Aina hojiji leijari mafam asi Imphal East District Lamlai Kendra gi manung channa leiriba yangang popi makhalai kaidani mafam asida khoi thamna popi hoji su red zone oina leiriba mafam asidagi isanupi Soyam Sunshining hairiba isanupi asi mafam asidaida khoi Barada leijaraga haitare barada leiraga mahaki mama mapa amasu mahaki hairiba thana popi aduda leiba kibadigi tholaga yang popi makhara kaida mi gi yum amada barada leiraga hoji NEET ki exam Thaduna akhoi Manipur gi oina 50 suba position da loraktuna hoji mai paklaba candidate ama unazaraga kari magi wakhalonda leiri haibana singba sing adu miam da paudam janak bagi tanja ama logjage out of 720 da ina fangize 491 aduga Manipur gi oina state rank 50 yuri Jen Mr.
first attempt piramdai oiduneba 2023 gi May 3 taini dana irang hawrakibse ada khoi exam jena May 5 taneba oigibse dum kanda ado irang jena maram oiraga exam je yaisu thoke dum kanda adoga aidi hostel dum leiraga honarakpa oye adoga mama baba hoina langi adoga imungi je engonda kayadi khangalaktre dum hostel leiraga nambana di honaraki exam di pigraba matung yumda halakba ganda di yumda lan tarobani lei yumda leiba yagide adoga relief camp da gumba leiba adoga koi ni hoida leiba dumai toki first attempt dadi khanbagi chance engonda di khara name ge dum adoga second attempt dadi khallani gana di khandi khanjagi dum kanje ado khanbadi ngamde ngam hautre ad mamangi exam gai yingnaroga di hantakki je engonda ju dum khara luna thoe adoga exam manungi wa ama haijaram ge besida exam je test series ke ka tawba kan dadi dum mark se fajana dum phange 600 ka helaga adum kanda dadi asaje yam wangna lejage isa bauta adoga exam hall ji dadi question paper je ubada isa je tension nam ju leigi ba aduga physics question ji bauta loina paaba nang dabida fajana paaba nang amda question ju dum yaugi physics je adum lugi fajana engonda aduga OMR je bubbling tawlur kana OMR pi ge bajida ai je ai hantakti oira roi kana sai thanta pi ra chelaga OMR je invigilator pi gi bakanda pi ra chela ai hantakchu oiroi khallaga pi ra chela tholaki exam hall de hantak si pumba ge credit che aigi ibung aduga aigi mama baba adagi aigi naw nupi moi mamna aigi damakta phajana kathopiraga ai jesima tawdaba yadena kathop pirakhibudo aduda pininge aduga aigi oja singdaju maroina eklavya gi sir Henry ga me usagana mateng phajana pangbi badagi si bimji yogi oidoni aina wana di hona gi bodo hoji dei waram matara bazu ko wana hoji su wade habdi ya dei wari ko wara bazu noga wai habo nokning maldu ai paisa gi matha saraju adi imungi thongninga gi maitrangi waraju ai nokning badi dum phawre ko dum noga wai haba aduna mama sing ga ina haining badi ai phai habadi nate ko ayamba matam da masa gi damakta khanbiyo haba ina haije isagi aina su yam kanna hona ba magi apamba phangan badi ngamde adubu arai ba khara sin aina hai mangonda ni thaba lebda bema mina chana ba mina setna ba karimta khangano nangi nangna apamba ki nangna pami ba lambi do du nang chatlaga hayawai nangna la rok phadana phawra di thabuk phangadi nang loinamak apamba to phangdoine ba ko da mana ji cha jina jo haidi habidi ja yai ma ji da juna te hanji juni angang woni ka gi punsiga yam ton hinga pai tane ko ji ko ado hoji ki matam ji di hana ga di khenare na ai wakhanda watre nungai re habidi leite hab ko hoji su wai ado ta jo aina pami je sumaina wara su nungai ba phangak na ba macha jing je mama jing ji da semo haining ba hai tare soyam sunshine amasung maha ki family na phongdor pagi matungina maha asi May 3 2023 dagi horkhib irang asina maram oiraga mafam asida aikogi bayumda laiba ngamaktabadagi mafam asidai koi bharada amatu relief camp na singba mafam kaya da sangjafam laururaba matungda hoji su yang pupi makhara kai da migi mayumda koi bharada lairi haib tare aduga mafam asidai da makoi gi family na phongdor koi matungina di Sunshine hariba ichanupi asina NEET ki exam asi thana wo hanabada hojiji tholiba irang asina maram oiraga mahak ki study da awaba piba amasung mahak ki financial gi problem kaya laibana ahing tumba khangdana khoi hariba mama asina phi saduna madi tongan ba mahaki babana yumgi tongan ba amadi laikai gi phang ba thabak suduna maduda phanglakba paisa aduna masanupi gi khoi mai tamba da thada ba amasung maduda konarakta ba aduna mahaki mabung oiba asina akhoi gi achangba men oiba paisa kaya pothokpiduna hariba isana si hoji phawgi oinadi Manipur gi oina 50 suba rank ta laktuna akhoi gi mafam asi red zone da leirabasu Bishnupur district ki Kumbi assembly constituency ki tangjeng haluptagi irang asina maram oiduna lanjen aduna chahi ani hena tongan ba relief camp singda jangja fam lauduna leiriba tangjeng gi IDP singna masagi maramdam khungangda hanjinnaba thaurang paikhatpiu haina MLAS Premchandra da takshinkhre Borayangbi Gram Panchayat ki manung chanba Manipur Turel gi mapanda khundaba tangjeng ahalup khulga hek thangnana leiba Bombi Khokta MLA yauna pangthokiba thoram amada tangjeng ahalupta leiba mayum makai sing mainadi chakhaudraba yumthong
nifu mari rongi mayum makaising akai atoi thokiba amadi yumgi potlam kaya mangkiba taragasu masa masagi poknafam maramda amuktang hanjin hanbiyu haiba wakat sing MLA gi mafamda thamki wakat sing adu taraba matungda MLA na fongdokhibada matam sangna miyamna thengnariba awaba amadi khudong chadaba kaya sing adu miyamgi mihut ama oina mahaki thamoidasu chapchana fawi aikhoina yumda changba haibasi nongmanini khakta leiraga tokadaba nate tungkoina aikhoina pokliba ichasing asigi damakta yamna nungaina lehaunaba nakhai sengba lamdam ama oinaba hotnaramba haibasi aikhoi masel bab taminaduna hanagi tangjeng oinaba hotnabada nungnangba wakhal khangumsi nungaina changba yanaba mahausagi fibamda leinaba hotnabada angamba thakta hotnari hotsu hotna khigani athuba numit ama lepthoknaduna miyamda khanghanjaraklage haiki yani mikay imungi halaman sing dagi tongan bai sinau naharon mayam singa chawgala ga zulu pin phatharaga akoina tawriba thabak se hayeng miron ngasi hayeng changa ga ta nimini changa laire to ko donate akoina pomi bisa sing je moi punsi semang gudoine ba adu yamna clean loiba duga kanam tani yetaba lamdam ma oina ba hodaram bai se koi machen sauna dana apapa mahausa gi koi gi tangjeng du oina ba hona bada koi manghaktang tension logum se du nungai na koi sang ba yara ba mahausa gi film da lai yara ba ai angam ba thaptai ju honari ai ko sona gini aru nimit ba fix to mutum na kana no kamai to no haibu do yam tu na ai to ngai do ai mai sa na se haijara ge India ki state kaya da pangthokliba sericulture technology transfer campaign gi saruk ama oina Mera Resham Mera Aviman gi training program ama Kumbi Assembly constituency gi Wangu Tera Khong Thawal Laikai da pangthokre Ministry of Textile Government of India gi meeting makada Central Silk Board Regional Sericulture Research Station imphal na sinduna ngasi pangthokiba training program aduda MLA S Premchandra Sericulture Department ki Director Robertson Asem, Central Silk Board Regional Sericulture Research Station, Imphal, Head of Scientist Dr. S. Shuvarani Devi, District Sericulture Officer Bishnupur K. Tahen Laimachanu, Wangu Terakhong, Borayangbi Amadi, Wangu Gram Panchayat ki Administrative Committee ki Chairman Singh, P. Baleshwar, T.H. Ramesh Amadi, A.K. Swarjitna Thoramdugi Maruoiba Mithung Lensing Oina Saruk Yaki. Thoramaduda Mari Lainaba Thoramduga Mari Lainana Silkworm gi Hiramda Thoidok Hendokpa Mana Kaya Fanglakraba Wangu Terakhong Thawal Laikai gi Ward number 8 tagi S. Dibenda District Sericulture Office Bishnupurna Pugning Thogatuna Selgi Mana Piduna Ikai Khumnabasu Utke. Thauramduga Sericulture Department ki Director Robertson Asemna Fongdokhibada Sericulture ki matangda anauba technology na piriba kanaba kaya asi lauduna lamdam asida hena mapung faba sericulture ki lamda hena mai paknaba hotnaminasi farmer singnasu hiram asigi matangda khangdaba kaya yaurabasu matam chana information piba yanaba Directorate ki website ta yauriba telephone number asida farmers singna karigumba problem ama laibada information pibiyu farmers singna thamoi sengna thabak tawbiyu thawai yauba farmers singi damak department na chauna mating pangnaba sem saduna lairi haiki MLA S Premchandra na haikibada central government amadi state government ki makhada lakliba kana raba scheme kaya asi aikhoina lahaunaba hotnasi training asina ngasi piriba kanabasing asi lamdam asigi miyamgi damaktani hairaduna laingaki kana raba scheme sing munna khaminaduna pukchel sengna thabak tawrabadi senmitlon da hena ahongba purakpa ngamgani haiki Development and Protection United Voluntary Organization DPUVO Nambolgi Kuntra Suba Foundation Day ga mari lainana nongmagi oiba First Aid Training Program ama DPUVO Nambol amadi Indian Red Cross Society Bishnupur District Branch ka punna khutsamnada sinduna
T. Doren Memorial Academy Nambol Bazarda ngasi pangthokre. Thauramduda DPUVO gi President Taurem Khabakuman, Working President K. Suleshwar, Secretary Thokchom Lamjingba amadi atai maruoiba thomi singsu saruk yakhi. Indian Red Cross Society Bishnupur District Branch ki Secretary su oiriba Trend First Aider Dr. Huidrom Romena School asigi mahairoi singda First Aid ki matangda takpi tambikhi. Kunipan Suba Athoba Ningsing Thaga Mari Lainana, Bharatiya Janata Party BJP Manipur Pradesh na Sinduna, Laibak Ningba Saireng Changdam Nabagi, Thauram Ngasi, Nityapa Chuthekta Laiba, Thambal Sanglenda, Pangthokre. Hairiba, Saireng Changdam Nabagi Thauram Aduda, Lamdam Asigi, Tongan School Singi Mahairoi Kayana, Sarukya Kibagaloinana, BJP Manipur State ki President A. Sharda Yauna, Miyamna, Laibak asigi damakta thawai na pontha pikraba athoba Bir Tikendrajit Thangal General amadi Pauna Brajabasti na chingba Saktam Singda Leisu Katuna Ikai Khumnabasu Utkhi. Ngasigi thauram aduga mari lainana BJP Manipur State ki President A. Shardana Makhatana Fongdokhibada Aikhoina Laibak asigi damakta minungsi loinana karigumba khara contribute Tauramge Haibagi Wakalon Asibu, Haurakliba Naha Singda, Piningbagi Damakta, Nasiki Tauram Asi Pangtokpani. Hairiba Athoba Ningsing Tha Asi, BJP na Kumja Lisingamaga Chamapan, Marifu Tarataretagi, Hauduna, Jahi Kudingi Chathaduna Lakpa Tauram Ama, Oiribani Haiki. Mahag na Makha Taraduna Lamdam Asida, Chawkhatlakpagi matung inna miyoiba kayada mangnanaba machak kaya ama asuki matik masing hengalakli. Amadi haujiki matamda miyoi kayana pairiba smartphone asi matam khangna sizinaduna ngasi mirol kaya victim oiba yautaba nate. Maram aduna aikhoina mafam matam khangna thabak thauram pangthokpa haibasi yamnamak mathau tai haiki. Amaromda Nasigi Laibak Ningba Saireng Changdamnabagi Thauramda Makok Mathang Takraba Mahairoi Singbu Mana Mathum Kaya Khutsinakhibaga Loinana Pukning Thawatki. Mobile makta kayo hawjik pairiba smartphone sinase magi uses khangdaba taragati ngasi miyoi kaya adi victim oiba mayam su yaudabadi natte. Aduna aikoi matam mafam khangna aikoi na matau karamai tawakanda aikoi Ishase, activities, activate the Hibase, Yapuna Kanba Jami. Aquay competitions, Yauraga, between me and Bama, I had a Kanda baby. Loyana Tinga the river side, patriotism the base of Oya. Adu Masida competition Matawadi, Mako Matan, Soyana Takadi, Adu. Mako wasang tao khanta na case nakoy na ngasi participate taw mo riba nakoy adu mo contribution na to ngasi akoy na patriots mayam mo na mo porta adu ba laibak si da magta katho aba minung si laiba state ki amadi country culture tradition asana khangma adu ba miyoi si puthora na mo pada noi amamang isu contribution yaurabani haise ngasi asuma sai competition asi yaubada nakoi na sana mado khangadabane. Rashtriya Modi Seva Samiti RMSS Imphal West ki President Maibam Somojit Singh na khudek piduna jadliba term asigi thau pugadaba singgi ming lauthokre. Sorokhaibam Sodan Singh, Naurem Ibochauba Singh, Amadi, Maibam Diwan Maitaibu, Vice President, H. Risikanta Maitaibu, General Secretary, Administration Amadi S. Debeswar Sharmana, General Secretary, Organization Khankre. Loinana, Tongan ba, Thau Punaba, Atopa, Miyoi Tarataret Amasu Khankre. Nauna Thau Punaba, Khalaba, Thauburoi Singna, Kanna Hotnaduna,
awonba amadi chawkhatpa Manipur ama oinaba hotnabada punna saruk yaminasi haina RMSS ki chairol amana khangalakli. Kanglei Inat Yokhatpa Loop Nambolgi Yankhai Humdoi Suba Foundation Day Thauram Public Hall Nambolda Pangthokre. Thauram aduda Nambol Municipal Council gi Chairperson Jinga Khamba Santa, Kanglei Inat Yokhatpa Loop, Nambolgi President and Tomal Mangang, Dean School of Humanities, DMU and DM College of Arts Imphal, DMU gi Principal Professor S. Lanchenba, National Literary Awardee Publisher, New Delhi, Dr. Angomcha Chingkai, SEACO gi Advisor, Akham Langonna Athoiba Mithunglen Oina Saruk Yakhi. Thauram aduda loop asigi laikhidraba mi singi photo da laishu katpaga loinana minute ani tuminna leptuna ikai khumnabasu utkhi. Thauram aduda Inat lining chatpa ahal oiraba singda leptuna chatharakpa ahal singbu awang bathakta ikai khumnaba utpa oina piba old age pension saruk ama oina chahi sidasu ahal kunthra tareta old age pension khutsinakhi. Thauram aduga mari lainana Kanglei Inat Yokhatpa Loop Nambolgi General Secretary Arambam Ramanandana Fongdokhibada Aikhoigi Saktam Aikhoigi Inat Kanba haibasi Aikhoi khudingmaki tangai fadaba tawdaba yadraba thaudangni. Aikhoigi Inat culture Aikhoigi Saktam chawkhatlaba matamda atopa jati furuki mioi amatana namthaba ngamloi. Aikhoi khudingmak Inat lining asibu chawkhat minanaba hotnaminasi haikhi. Manipur pumbagi adum laba folk song competition taugi loinana wari liba competition taujaki madugi iroina na aikoina amu makhat samdadara abada akoi ngasi ma ahul sing pension pina bagi thawang taujariba si mamangda akoi 2014-15 amasung 16 da akoi ahul sing khangalaga legai dagi khangalaga khoi pension pijarami adubu laibak thibadi covid namaram oidana amasung makha tarakpada lan namaram oidana akhoi gi Kanglei Inat Yokhatpa Loop asi kaimata akhoi gi saphong daba aidi ini iwai ini leitaba haiba pungtham adu oikhi maram aduna hauji ngasi lengbi lagiba Halamal marumapang khwai punnamaki mafamda Kanglei Inat Yokhatpa Loop Nambolgi maigaidagi thamjaningi bedi aikhoigi sakam aikhoigi Inat kanbai basina aikhoigi khwaidagi tophodraba thawai maram aduna aikhoigi sakam aikhoigi Inat kallabada kanagumba yengnaba batana aikhoida maithiba piba ngamoi maram aduna aikhoigi sakam Inat asi chakhat minanaba ngasi lengbi lagiba halamal marumapang khwai punnamangna thona biu haibasi Kanglei Inat Yokhatpa Loop Nambolgi maigaidagi aroiba oina wafam asi thamjari. Kanglei Indigenous Martial Arts and Cultural Society ki marks amadi Kanglasha Thangta Loop anina khutsamnaduna marirak suba laioi kraba Sintak Purel Saikhom Nodia Mangang lekhidabagi ningsing thauramga loinana ahanba Sintak Purel Saikhom Nodia Mangang Memorial Lecture cum Demonstration ngasi Imphal East ki Wakha Lei Machingda pangthokre. Ngasi gi thauram aduda laioi kraba Sintak Purel Saikhom Nodia Mangang Memorial Lecture cum Demonstration Program ama pangthokhi. Hairiba lecture cum demonstration program asi Manipur University of Culture gi Department of Thangta gi HOD Dr. Yengkhom Sanjit Kumar Singh na laioi kraba Sintak Purel Saikhom Nodia Mangang gi wakhalon amadi Thangta gi lamda Sinthaningai oiba thabakaya amagi matangda miyamda lecture piki. Ngasigi thauram aduda Thangtabu nungsi jaba amadi Thangtagi Sintak Purel kayana laioi kraba ojagi mafamda haikat leikat tamki. Thauram asida mayai tangbal laukiba singdi Gimax ki advisor Irom Ibomcha Kanglasha Thangta Lupki Sintak Purel Hizam Sanahal Mangang Sana Konungi Luching Purel Athopam Ojendro Wakha Youth Club ki Hanagi President Mayang Lambam Vishma Amadi
Manipur University of Culture की Department of Thangta की HOD Dr. Yengkhom Sanjit Kumar Singh ने लायोई खरबा theater artist एलांगबम बीर कुमार सिंह की निंगसिंग मना ओइना अनिरक सुबा Lifetime Achievement Award पीरगनी हाइरी अर्थ कथोक्लबा थवाई हाइरिबा award असी खुंगंगी लमदा theater की मफम अमा कन्नब होनबदा चोकथब लैतना होनरंबा एलांगबम बीर कुमार सिंह की निंगसिंग मना ओइना चही खुदिंगी आर्ट की लमदा थमोई सेंगना होनरिबा सिंगदा लांथोकपा ओइना चही असीगी लाइफटाइम अचीवमेंट अवार्ड पद्मश्री हैशनाम साबित्रीदा लांथोकलगनी हाइरी कुमजा लिसिंग अमगा चमापन मरीफुतरा माथोई की अहुम सुबा कायरो इंटरनेशनल फेस्टिवल ऑफ एक्सपेरिमेंटल थिएटर दा बेस्ट एक्ट्रेस अवार्ड लौरक्तुना मालेमदा इंडिया की मिंगचत पुरखे लोइनना लेमजनिंगाई ओइरबा पद्मश्री सु गवर्नमेंट ऑफ इंडिया ना कुमजा लिसिंग अनि तरेता लांथोकपिरखी मालेम सिनबथुंगना मणिपुर बु मसक ताकपदा नतना थिएटर बु अवांग बथाकता पुखतपदा अचौब थौदांग लौरिबा लमदम असिगी तांगलबा लन अमनी पद्मश्री हैशनाम साबित्री बु इकाई खुमनबा उत्पा ओइना आर्टता कथोकलबा थवाई हाइरिबा लाइफटाइम अचीवमेंट अवार्ड कैश अमरी साइटेशन खुदोल तमदुना इकाई खुमनबा उतलगनी हाइना एलांगबम बीर कुमार की मचानुपा अजित कुमार एलांगबमना फोंदोरखली अवार्ड असी खुदसिनदुना इकाई खुमनबा उत्पगी थौरम असी 94 सुबा खा मणिपुर धर्मा फेस्टिवल की क्लोजिंग सेरेमनी निमित्ता लांथोकलगनी हाइरी हुजेक अयिंग असागी पाव अमुक लौपिरसी ICAR लमफेटपात की एग्रोमेट्रोलॉजिकल फील्ड यूनिट AMFU दगी पिरकपा अयिंग असागी रिपोर्ट अमकी मतुंग इन्ना ngasi मणिपुर ख्वाइदगी साबगी चांग असी सेल्सियस डिग्री 38.5 ओइखि ख्वाइदगी इंबगी चांगना सेल्सियस डिग्री 19.5 ओइखि नुंगसित यावबा इसिंग मनिलगी चांगना अयुक्त चादा 34 अमदी नुंगथिलदना चादा 34 ओइखि ngasi chukhiba nongjugi changna millimeter 0.0 ni aroibada maru oiba paw amu khana मिचम मिखाई नाइबर रिपोर्ट फोंगलुबा PUCL की मथक्ता पुलिस स्टेशन खुदिमक्ता FIR केस रजिस्टर तौरगनी हाइना MP लैसेम्बा सना जावबना खंगहनख्रे RPI मणिपुर स्टेट कमिटी नसु PUCL की मथक्ता ngasi imphal पुलिस स्टेशन दा FIR लॉन्च तौख्रे बिष्णुपुर डिस्ट्रिक्ट की थमनापोपी मखा लेकाइदगी KH रोजिलिया की मिसी का मरी लेना नुपी मचा अनी याउना जुवेनाल मरी फागत पंगमख्रे लेकिद्रबा रोजिलिया की असीबा हक्चांग नौसिंदुना अरोइबा मथौ मंगम पांगथोकलगनी हाइना रोजिलिया मिसी की सेमखिबा JSC ना फोंदोरखली अमदी इम्फाल ईस्ट की थमनापोपीदगी लांजेनरखिबी महैरोई नुपी मचा अमा नीट 2025 की एग्जाम दा 50 सुबा पोजिशन लौरक्तुना लान असिगी अवा चैथेंग नंगलबसु निंगहन्नबदी यादे हाइबगी अचौबा थौना अमा हापली हुजिकी ओइनदी ISCOM न्यूज़ न पिजबा मणिपुरी पाव मतंग असिदा लोशिंजरे IS न्यूज़ पु अदुमक मीटिंग तादुना लेबियो।